Manipur Legaki War on Drugs ki saruk ama oina Kakching District Police ki team amana ngarang heroin number 4 puduna lakpa matai manau Phare Police ki pawasin hai chakpi karong romda ki sugnu romda aina yadaba drug sing Miwoi kharana puduna lakadawre haibagi akaknaba paw ma fangbadagi Kakching commando gi team amana serau lamkhai mayada achat awong sing check tawduna lairingaida angauba machugi bolero registration number MN 07D1206 asi lakpadagi khamduna check tawbada Bolero asigi side ki thongda sapon kep chama tarada haptuna purakpa heroin number 4 sing yaurongkibani heroin number 4 adu kilograms 1.426 romni hairi Pharaba sing adudi mangkhup hapkip chahi kuntra taruk amasung mahaki nupi lamkhoneng hapkip chahi kunmapani makhoi animak Chandel district ki chapikarong subdivision gi tuitung village agini hairi Makataba ainggi oiba thabak thorum singidamak Pharaba potlamga konana makhoi animak Sugnu police station da khusinakre hairi Nakalamoromda Sugnu police ki team amana su ngarang nupi ama heroin number 4 gram chama kuntra mapan ga konana phagatkre nupi amana chenkre hairi Pawasina hai ngarang nungthil pung ahumlom tabada Jawbeng village ki area da Sugnu police station ki team amana routine patrolling tawringeida nupi ani yum amada chensin kibadagi police team aduna yum aduda Jangsin check tawbada nupi ama faduna thamki amana yumbu nupi aduna bag ani hundoklamlaga chenkre hairi bag ani adu hundoktuna check tawbada heroin number 4 yawba tobacco ken 18 amasung lupa lising ni futaret chahum kontra yaurongki hairi Pharaba nupi adudi sugnugi ti jongmun village dagi MK Caroline Chingkholhing haukip chahi kunithoi mapuroiba lalpi jaw chahi kulhumdoini nanthokuna chenkhrabi yumbu aduki maming Nengshuan Jow chahi humpu mapuroiba laikhidraba Pauswan Jow kawi mahal Jawbeng village dagini makoina sugnu area da laiba youth singda heroin supply tawbagi thabak sing chathai haibasu khangba ngamle hairi